ꯃꯇꯝ ꯑꯃꯗ once upon a time ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯏꯅꯥ ꯀꯌꯥ ꯈꯨꯜꯂꯕ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯈꯛꯇ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯍꯨꯝꯁꯤꯃ ꯈꯤꯇꯪ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯆꯥꯎꯔ ꯁꯥꯡꯂꯛꯂꯦ ꯋꯥ ꯉꯥꯡꯕ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯊꯥꯈꯤ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯥꯏꯔꯒ ꯈꯪꯅꯔꯤ ꯑꯁꯤꯁꯦ ꯃꯥꯅ ꯊꯥꯈꯤ ꯍꯥꯏꯕꯗꯤ ABCDꯁꯦ ꯃꯥꯅ ꯇꯥꯛꯄ ꯍꯩꯇꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯖꯔꯛꯇꯦ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯁꯦ ꯑꯗꯣ ꯃꯥꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯗꯨꯒꯤꯗꯤ ꯆꯍꯤ 5ꯃꯨꯛ ꯂꯩꯔꯒ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯔꯦ ꯁꯥꯡꯉꯦ ꯃꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯈꯤ ꯌꯥꯔꯦ ꯅꯣꯏꯕꯨ ꯈꯔ ꯇꯝꯃꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯄꯩꯁꯥ ꯂꯨꯄꯥꯁꯤꯡꯁꯦ ꯅꯣꯏꯗ ꯂꯣꯏꯅ ꯂꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯥꯡꯒꯤ ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯕꯤꯗ꯭ꯌꯥꯁꯤꯡꯁꯦ ꯃꯣꯏ ꯑꯍꯨꯝꯒꯤ ꯕꯤꯗ꯭ꯌꯥꯁꯤꯡꯁꯦ ꯆꯥꯡ ꯇꯣꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯑꯦ ꯑꯁꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯦ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯄꯥꯟ ꯂꯝꯗ ꯕꯤꯗ꯭ꯌꯥ ꯇꯝꯃꯨꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯔꯦ ꯑꯗꯣ ꯀꯔꯝ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯀꯌꯥꯝ ꯍꯩꯔꯤꯕ ꯍꯥꯏꯕꯗꯣ ꯅꯄꯥꯗ ꯎꯠꯂꯣꯅꯦꯍꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯖꯔꯛꯑꯦ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯩ ꯎꯠꯆꯔꯛꯀꯦ ꯄꯥꯕꯨꯡ ꯑꯍꯥꯟꯕꯩꯁꯦ ꯑꯩ ꯃꯟꯇ꯭ꯔ ꯑꯃ ꯐꯥꯏ ꯄꯥꯕꯨꯡ ꯃꯟꯇ꯭ꯔꯗꯨꯒꯤ ꯃꯤꯡꯗꯤ ꯅꯨꯄꯤ ꯐꯥꯔꯣ ꯑꯩ ꯁꯣꯜꯂꯛꯑꯒꯦ ꯅꯨꯄꯤ ꯐꯥꯔꯣ 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 ꯐꯥꯔꯣ ꯆꯣ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯂꯨꯖꯔꯦ ꯀꯩꯅꯣ ꯐꯥꯔꯦ ꯄꯥꯕꯨꯡ ꯇꯥꯃꯣꯒꯤꯗꯤ ꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯟꯇ꯭ꯔ ꯑꯃ ꯍꯩꯔꯒ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯒꯤ ꯃꯃꯤꯡꯗꯤ ꯅꯨꯄꯤ ꯁꯨꯝꯃꯣ 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 ꯏꯃꯥ ꯄꯦꯝꯃ ꯉꯁꯤ ꯁꯨꯛꯌꯥꯝ ꯀꯦꯅꯤꯡꯉꯨꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯏꯃꯥ ꯀꯩꯅꯣ ꯇꯧꯋꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯍꯩꯔꯤꯌꯦ ꯇꯥꯃꯣ ꯆꯧꯒ ꯇꯥꯃꯣ ꯌꯥꯏꯒꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯟꯇ꯭ꯔ ꯑꯩꯅ ꯐꯥꯔꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯒꯦ nupi baru nupi semua 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 nate lairik laisu tammu cho vidya hairu cho haina thakraga moina tawleisina karino matu thiba amadi nupi phaba asomba sa hairaga laene phare napagi majani habase haibadu mak chumme phare adudi nongma sakhang makhang na bai do oiredana noina phare ba nupi sing do kana no kyam chang kholi haibado nongmadi soidana changing tawba taredana noina khalu kari idea tawdana kamaina puthorakpa yagabage ana noina phajaba mongda leibak miyam da so aina lena dori ni mong nupi sing phajai haiduna aduna noi ka adu da leiramagani ai hojikti yengthoi ko noina tawraga purakadabani hoi babu ꯑꯗꯨꯗꯒꯤꯗꯤ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯃꯗꯤ ꯌꯥꯏꯃꯒꯤꯗꯤ ꯅꯨꯄꯤ ꯐꯖꯕꯤ ꯑꯗꯨ ꯄꯣꯔꯛꯂꯦ ꯑꯗꯨꯕꯨ ꯑꯇꯣꯝꯕꯒꯤꯗꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯤꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤꯗꯤ ꯖꯣꯡ ꯑꯣꯏꯅ ꯂꯥꯛꯑꯦꯗꯅ ꯑꯗꯣ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯖꯣꯡ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯕꯗꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯑꯩꯒꯤꯗꯤ ꯖꯣꯡ ꯂꯥꯛꯑꯦ ꯇꯥꯆꯧ ꯑꯃꯗꯤ ꯇꯌꯥꯃꯅ ꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏ ꯃꯌꯥꯝꯕꯁꯤꯡꯗꯨꯁꯨ ꯈꯪꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯣꯟꯅ ꯊꯨꯝꯅ ꯊꯞꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯅꯣꯛꯅꯕꯤꯔꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯥꯏ ꯉꯥꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯈꯤ ꯍꯧꯖꯤꯛ ꯃꯧ ꯑꯅꯤꯗꯨꯁꯨ ꯈꯪꯉ ꯃꯥꯜꯂꯦ ꯖꯣꯡ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯅꯥꯎꯅꯨꯄꯤꯁꯦ ꯖꯣꯡꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯇꯣꯝꯕꯤ ꯅꯪ ꯇꯥꯔꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯖꯣꯡ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯍꯥꯏꯅꯦ ꯅꯪ ꯇꯥꯔꯕꯣ ताबा हाइबबु कइनो असिदगी हेना चोपनिङाइ लेरिबो इचे मा नंग करिनो आई तंजख्रेदा अदुगा बुलुइना दोरेसिबु ओनिंगना बुलुइरि आइदिया हे फत्तेने अदुमनदि हाइगनुको अखोइगिदमक्तदि फरिबने अखोइबानी तंग ठेक्तना हाइदना लेबे यारेदना अदु जोंग नुपिदुना थोंगगबु आइगे उपादबु सॉरी आइगे इनाउनुपादबु कमाइ जारमदुइनो ओनिंगेदा आइसु मोय तामो यागी ममांगदि हाइरु लाउ यापोते मागे मनाउ पादुना पुरपै योंग नुपितो इमाइ बेमा सरगदगी लामथरपगु ओइख्रे माना मनाउनि पासे नुसिख्रेबा आइना दिने येंनिंगदबना कइनो अदुगा किदि इचे उवा माइगिने प्रॉपर्टी सिबु कमाइ तोसि हाइबनो अदु योंग नुपितो लेरबनिना योंग नुपितो किदि मागिदि प्रॉपर्टी पिउसे कयारि हाइरा ओइदबा मालि अदुना इबानिना फंगनबसे कन्ना होनसे हाइबा हार्ड वर्क तोसि हाइबा चुम्मीने नाउबी नन हाइबु वादो याम चुम्मीने जोंग ओइरबनिना मागी सरुपि थुमम थोक्तेदा होइदा इनेम्बोका इकोबोकना खंगलगदि मागी सरुप थुंजु थुंबिरोय कइनो जोंग नुपिबो मोगी ममौनि हाइबदा मोगी ममाइ थिजदुनिको अदुना खंगनबा याद्रे मोइदने अखोइना खंगनबा याद्रे जोंग पुरई हाइबसे इबानिना तौतानिदो अदुगदि कैसो वारुरगनो इमाइ पेमा विद्या तमनि हादना मचानिपा अहुमसे पैसा लुपा लाखथोङै थारगा मचानिपा अनिदि याम सक्सेसफुल होइरे अदुगा मचानिपा अतोमना तौरिसिदि पैसा सुमांग अदुदगिदि करीमसु हाइरक्ता तौबसे बियुमसिदगि कोनुसिदगि तानबा कन्ना होदगदबनि इदना सिनालुपासु पेना सिदा बंगमनि इसे पंगनु इसे तानबोनसे योंसे पुथोक्तबा यादे मियामदा पुथोक्तबा यादे
ꯊꯥꯒꯠꯂꯤꯌꯦ ꯏꯃꯥ ꯏꯆꯦꯗꯤꯅꯦ ꯈꯪꯉꯕ ꯄꯪꯖꯕꯤꯅꯤꯗꯅ ꯃꯤꯁꯤꯡꯁꯤꯅꯅꯦ ꯐꯠꯇꯕꯤꯅꯤ ꯍꯥꯏꯒꯤꯅꯤ ꯍꯥꯏꯅꯅꯦ ꯃꯧ ꯑꯍꯟꯒ ꯑꯣꯏꯔꯦꯗꯣ ꯑꯐꯕꯤ ꯁꯥꯕꯗ ꯑꯩꯗꯤ ꯋꯥꯔꯕꯅꯦ ꯑꯩꯗꯤꯅꯦ ꯈꯪꯉꯕ ꯅꯆꯦꯗꯤ ꯌꯥꯝ ꯆꯝꯖꯩꯌꯦ ꯑꯩꯗꯤ ꯈꯟꯖꯔꯨꯗꯦꯕ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯔꯝꯗꯐꯥꯎ ꯈꯟꯖꯔꯨꯗꯦ ꯑꯩꯗꯤ ꯂꯩꯔꯤ ꯆꯥꯔꯤ ꯍꯥꯏꯗꯅ ꯑꯄꯪꯕꯤꯗꯧꯅ ꯂꯩꯕꯅꯦ ꯏꯅꯥꯎꯅ ꯉꯁꯤꯗꯤ ꯅꯆꯦꯒꯤ ꯃꯤꯠꯁꯨ ꯁꯤꯡꯍꯜꯂꯦ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄ꯭ꯔꯣꯄꯔꯇꯤ ꯄꯥꯝꯕꯤ ꯁꯤꯅꯤꯅꯦ ꯏꯆꯦꯗꯤ ꯑꯐꯕ ꯇꯥꯅꯤꯡꯉꯤ ꯁꯤꯅꯤꯅꯦ ꯑꯩꯁꯨꯅꯦꯀꯣ ꯉꯥꯅꯨꯁꯤꯅꯅꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯥꯏꯕ ꯊꯤ ꯐꯥꯎꯕ ꯎꯕ ꯅꯨꯄꯤꯅꯤ ꯈꯪꯉꯦꯗꯅ ꯏꯆꯦꯅ ꯉꯥꯅꯨꯅꯤꯕ ꯁꯥꯅꯤꯡꯉꯤꯕꯗꯣ ꯃꯅꯨꯡꯗ ꯂꯣꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯣꯠꯇ꯭ꯔꯣꯅ ꯎꯈ꯭ꯔ ꯄꯣꯠꯅꯤ ꯈꯪꯉꯦꯗꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕꯤ ꯇꯥꯅꯤꯡꯉꯥꯏꯅ ꯈꯪꯉꯦꯗꯅ ꯇꯥꯍꯟꯒꯦꯔꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯄꯣꯠꯇꯦ ꯈꯪꯉꯕꯗ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯄ꯭ꯔꯣꯄꯔꯇꯤ ꯇꯥꯟꯅꯕꯗ ꯑꯩꯒ ꯀꯅꯥ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯏꯆꯦꯁꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯄꯣꯠꯅꯤ ꯑꯩꯅꯗꯤ ꯆꯨꯝꯅ ꯆꯨꯝꯅ ꯑꯐꯕ ꯉꯥꯡꯂꯨꯕꯅꯦ ꯑꯗꯨꯒ ꯏꯈꯥꯒꯤ ꯑꯉꯥꯡꯅ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯌꯥꯎꯗꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯁꯤꯗꯒꯤꯗꯤ ꯃꯧ ꯑꯍꯟ ꯑꯃꯗꯤ ꯃꯧ ꯌꯥꯏꯃꯗꯨ ꯈꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯋꯥꯁꯦ ꯂꯩꯈꯥꯏ ꯇꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯣꯏ ꯃꯧꯁꯤꯡꯅ ꯊꯣꯡꯕ ꯃꯈꯨꯠꯅ ꯊꯣꯡꯖꯕ ꯆꯥꯛ ꯌꯦꯟꯖꯥꯡꯗꯣ ꯅꯤꯡꯊꯧꯗ ꯄꯤꯖꯕꯒꯤ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯂꯥꯡꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯌꯣꯡ ꯑꯣꯏꯔꯕꯅꯤꯅ ꯀꯔꯝꯅ ꯊꯣꯡꯒꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤꯅ ꯉꯝꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯗꯥꯟꯅꯕꯁꯦ ꯁꯤ ꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯅ ꯁꯤꯟꯅꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁ ꯑꯩ ꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯌꯣꯡꯁꯤꯅꯕꯨ ꯀꯔꯝꯅ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯒꯗꯣꯏꯅꯣꯅꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯑꯩ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯁꯤꯕꯨ ꯍꯦ ꯌꯣꯡ ꯅꯉꯣꯟꯗ ꯇꯝꯃꯒ ꯊꯣꯛꯀꯗ꯭ꯔꯅꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯅꯁꯨ ꯀꯣꯛꯍꯟꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯍꯩꯒꯤꯅꯤꯁꯦ ꯑꯩꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯍꯩꯇ꯭ꯔꯦꯅ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯣꯡꯒꯗꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯣ ꯁꯨꯝꯗꯧꯕꯅꯤꯅꯦ ꯌꯣꯡ ꯄꯥꯕꯨꯡꯅ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯃꯧ ꯑꯍꯨꯝꯃꯛꯇ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯔꯕꯣꯔꯦ ꯑꯗꯨꯗꯣ ꯅꯪꯁꯨ ꯃꯧ ꯑꯣꯏꯔꯕꯅꯤ나 ꯅꯪꯒꯤ ꯈꯨꯠꯅꯁꯨ ꯊꯣꯡꯕ ꯃꯥꯅ ꯆꯥꯒꯗꯕꯅꯤꯅꯦ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯣ ꯀꯔꯝꯅ ꯊꯣꯡꯒꯅꯤ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯅꯈꯣꯡꯄꯥꯛ ꯈꯨꯠ ꯃꯥꯟꯕ ꯈꯛꯇ ꯌꯥꯎꯕꯗꯨꯅ ꯀꯔꯝꯅ ꯊꯣꯡꯒꯅꯤ ꯀꯔꯝꯕꯅꯣ ꯑꯩ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯏꯟꯁꯜ ꯇꯧꯕꯤꯕꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯒꯤ ꯈꯨꯠꯀ ꯈꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩ ꯂꯣꯏꯅ ꯁꯨꯕ ꯉꯝꯒꯅꯤꯌꯦ ꯑꯗꯣ ꯆꯥꯛ ꯊꯣꯡꯕꯩ ꯋꯥꯕꯨ ꯀꯩꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯛ ꯁꯥꯕꯤꯔꯤꯕꯅꯣ ꯀꯔꯤꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯣ ꯇꯥꯃꯣ ꯑꯩ ꯂꯣꯏ ꯇꯧꯕꯤꯔꯛꯀꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯤꯌꯦ ꯇꯥꯃꯣ ꯑꯣ ꯆꯤꯆꯦ ꯑꯩꯅ ꯉꯔꯥꯡ ꯊꯣꯡꯅ ꯊꯝꯃꯝꯕ ꯆꯥꯛꯁꯤꯡꯗꯣ ꯍꯌꯦꯡꯅꯦ ꯑꯩꯒꯤ ꯌꯥꯝ ꯃꯊꯧ ꯇꯥꯔꯦ ꯆꯥꯛꯁꯤꯡꯗꯣ ꯑꯝꯇ ꯊꯥꯗꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯃꯥꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯇꯝ ꯆꯥꯈꯤꯗ꯭ꯔꯗ ꯀꯧꯔꯛꯏꯗꯣ ꯑꯇꯣꯝꯕꯤꯔꯣ ꯀꯧꯔꯛꯏꯗꯣ ꯑꯇꯣꯝꯕꯤꯅꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯅꯅ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯣꯔꯗꯔꯅ ꯋꯥꯕꯖꯥꯠꯅꯤ ꯄꯤꯈ꯭ꯔꯣꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯍꯨꯝꯒ ꯄꯥꯏꯗꯅ ꯆꯠꯄꯅꯦ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯅꯤꯗ 하우그레다 ꯑꯩ ꯍꯥꯏꯗꯣꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯆꯥꯗꯣꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯧꯁꯤꯒꯤ ꯈꯨꯠꯁꯦ ꯀꯔꯤ ꯖꯥꯗꯨ ꯄꯨꯕꯅꯣ ꯈꯪꯗꯦꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯅꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯅꯨꯄꯤꯗꯤ ꯌꯣꯡ ꯑꯣꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡꯅ ꯄꯥꯝꯕꯤꯔꯕ ꯐꯔꯦꯅꯦ 이제나 ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯗ ꯃꯥꯅ ꯑꯍꯥꯎꯕꯁꯨ ꯄꯤꯖꯈꯤꯕ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯕꯨ ꯅꯠꯇꯦ ꯃꯌꯥꯡ ꯅꯨꯄꯤꯗ ꯊꯣꯡꯉꯒ ꯄꯨꯔꯛꯍꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯗꯅ ꯑꯗꯨꯗꯤ ꯃꯥꯁꯦ ꯏꯅꯥꯎꯄꯥꯁꯦ ꯇꯥꯟꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯍꯌꯦꯡꯅꯦ ꯄꯨꯡꯆꯥꯎ ꯊꯤꯜꯂꯒꯅꯦ ꯈꯪꯉꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯕ ꯌꯥꯗꯦ ꯃꯧꯁꯤꯡꯒꯤ ꯖꯒꯣꯏ ꯍꯥꯏꯕꯗꯤ ꯃꯧ ꯑꯃꯃꯝꯇ ꯊꯣꯛꯑꯒ ꯃꯧ ꯑꯍꯨꯝꯁꯦ ꯑꯃꯃꯝꯇ ꯊꯣꯛꯑꯒꯅꯦ ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯂꯥꯎꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯃꯟꯅꯁꯨ ꯖꯒꯣꯏ ꯁꯥꯕ ꯍꯩ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯉꯥꯝꯕ ꯍꯦꯛ ꯎꯠꯂꯒꯦ ꯃꯧ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯆꯣꯡ ꯅꯨꯄꯤꯗꯣ ꯐꯦꯡ ꯍꯦꯛ ꯆꯣꯡꯉꯒ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯗꯤꯅꯦ ꯅꯣꯛꯀꯗꯣꯏꯒꯤꯅꯦ ꯔꯦꯗꯤꯗ ꯂꯩꯇ꯭ꯔꯕꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯥꯎꯅꯨꯄꯤ ꯅꯪꯒꯤ ꯋꯥꯉꯥꯡꯁꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯑꯐꯕꯇ ꯈꯟꯕꯅꯤꯅꯅꯦ ꯑꯩꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯂꯥꯛꯇꯦꯅꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯗꯤ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯇꯥꯔꯣꯏꯗꯕꯁꯨ ꯇꯥꯍꯧꯔꯣ ꯂꯣꯏꯅ ꯇꯥꯍꯧꯔꯣ ꯍꯌꯦꯡ ꯏꯅꯨꯡꯉꯥꯟꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯑꯍꯨꯝ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯒꯤ ꯃꯧ ꯑꯍꯨꯝ ꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯌꯦꯡꯅꯅꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯒꯗꯧꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯄꯤꯗꯨꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯦꯡꯕꯤꯔꯔꯥꯎ ꯍꯥꯏꯗꯨꯅ ꯑꯣꯗꯤꯌꯟꯁ ꯑꯣꯏꯕꯤꯔꯔꯥꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯆꯔꯤ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯂꯥꯛꯄ ꯀꯥꯎꯒꯅꯨ ꯀꯩꯗꯧꯔꯒꯦ ꯃꯆꯥꯏꯕꯨꯡꯉꯣ ꯉꯁꯤꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄ ꯎꯔꯤꯁꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯖꯥꯡꯗꯣ ꯍꯥꯎꯇꯦ ꯍꯥꯏꯔꯛꯑꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯀꯣꯛ ꯁꯥꯔꯤꯁꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯥꯎꯈꯤꯕꯗꯣ ꯇꯥꯍꯧꯗꯕ꯭ꯔꯥ ꯅꯪꯕꯨ ꯅꯥꯀꯣꯡꯕꯝꯒꯤ ꯖꯣꯡ ꯅꯪꯅ ꯀꯩꯅꯣ ꯈꯪꯒꯗꯣꯏꯕꯨ ꯍꯣꯏꯅꯦ ꯀꯣꯛ ꯑꯁꯥꯏꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯌꯦꯡꯗꯣ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯧ ꯄꯨꯝꯅꯃꯛ ꯊꯣꯛꯇꯅ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯣ ꯃꯧ ꯄꯨꯝꯅꯃꯛꯇꯤ ꯊꯣꯛꯑꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯐꯟ ꯆꯣꯡꯉꯒ ꯅꯈꯣꯡꯅꯦ ꯅꯈꯨꯠꯅꯦ ꯇꯧꯔꯒ ꯀꯦꯛ ꯇꯧꯔꯨꯗꯣꯏꯗꯨꯅ ꯀꯣꯛ ꯁꯥꯏꯅꯤ ꯇꯥꯃꯣꯒꯤ ꯈꯨꯡꯒꯥꯡꯁꯦ ꯍꯦꯟꯖꯤꯟꯃꯜꯂꯦꯀോ ꯇꯥꯃꯣ ꯑꯩꯁꯦ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯑꯆꯝꯕ ꯆꯣꯡ ꯅꯠꯇꯦ ꯑꯆꯝꯕ ꯑꯣꯏꯒꯦꯔꯥ ꯆꯝꯗꯕ ꯑꯣꯏꯒꯦꯔꯥ ꯖꯣꯡꯗꯤ ꯖꯣꯡꯅꯤꯗꯅ ꯑꯩꯁꯦ
ꯑꯆꯝꯕ ꯖꯣꯡ ꯅꯠꯇꯦ ꯄꯥꯕꯨꯡ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯩꯁꯦ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯍꯦꯔꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯍꯦꯔꯣꯏ ꯑꯇꯣꯝꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯅꯤ ꯑꯩꯁꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯖꯒꯣꯏ ꯁꯥꯎꯑꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯞ ꯈꯔ ꯀꯥꯎꯗꯨꯅ ꯈꯔ ꯂꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯁꯥꯎꯔꯗꯨꯅ ꯑꯩꯕꯨ ꯖꯣꯡ ꯑꯣꯜꯂꯨꯍꯦ ꯍꯥꯏꯅ ꯑꯩꯕꯨ ꯁ꯭ꯔꯥꯞ ꯄꯤꯈꯤꯕꯒꯤ ꯑꯩ ꯖꯣꯡ ꯑꯣꯟꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯖꯣꯡ ꯑꯣꯟꯕꯒꯤ ꯃꯇꯝꯗꯣ ꯂꯣꯏꯔꯦ ꯚꯦꯂꯤꯗꯤꯇꯤ ꯂꯣꯏꯔꯦ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯃꯤ ꯑꯣꯜꯂꯅꯤ ꯑꯦ ꯑꯗꯨꯗꯤ ꯅꯪ ꯁ꯭ꯇꯦꯞ ꯀꯥꯎꯈꯤꯕ ꯇꯥꯔꯗꯤ ꯍꯌꯦꯡꯁꯨ ꯅꯪ ꯐꯖꯅ ꯁꯥꯔꯣꯏꯗꯣꯔꯤꯅꯦ ꯁꯥꯒꯅꯤꯌꯦ ꯇꯥꯃꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯁꯥꯒꯅꯤꯌꯦ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕꯗꯣ ꯑꯩ ꯑꯇꯩ ꯇꯧꯔꯔꯣꯏꯌꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯈꯪꯕꯅꯤꯗꯅ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯒꯤ ꯕꯦꯁꯇꯨ ꯄꯤꯊꯣꯛꯀꯅꯤꯌꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯑꯗꯨꯗꯤ ꯑꯩ ꯆꯤꯟꯇꯥ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯆꯪꯉꯒꯦ ꯇꯨꯝꯃꯒꯦ Pabung pele lo salo mohan ware pabung ware lo salo Ini treda. Hauji kan kita jagoi sih karino tahu di jempo. Apa ini mata mai teh kita jagoi. Tahu lah itu male maning kala tum do makong kala sang bo mai ngamar roita. Salo. $1 million lights shine in the sky, but nothing compares to how we bring the world to say. Don't have to be blind, you cheat. Whenever I cheat, you put it in the low, but the other one, the loud, put it in the na. We rock some place out, you don't talk me later. The like that, no, but the class is right to plug in. Ili irang alip, ni waka lita, tawin na ipag lahi. Pagi pa puno, Ini bema. Mau to misi di, untuk na pasang saita. Nangis so ay mau to misi. Room dagi thola po uta bari. Ngasi di ure. Masak si untuk na pasita. Pabu ba. Ay sari niya ba ka ye. Kaino pabung nangang itu po kaino nangang itu po namong nupiya to misi nang nangang itu ay tari an khaliro kaino nangang itu po Imay bema pagi to bani suwa is nang nama serious o kan kreba. Nama do nang bupo pa nama ay gina itu. Ado ko nang na naihat na po pa dagi naihat na hat kra halaga. Hauti na nang ina to ki matay ro pa dagi. Imay bema bima nakalang duwa. Ngam jaroy. Ay ngam jete. Ay lungai liyo. adu nila asini ay ginupi hello ya to mini hari ni onthong na phajai da inupi se pabung adu na mikyang karan tagan ko pare pabung ado nang result to lautho ne kanana ngamme kanana ni thogi phamse hapka lagani habda lautho ne pabung lautho ꯑꯁꯤꯗꯩꯗꯤ ꯃꯄꯥꯕꯨꯡꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯟꯕꯕꯨ ꯅꯤꯡꯊꯧꯒꯤ ꯐꯝꯄꯣꯜ ꯍꯥꯞꯄꯒ ꯃꯧꯗꯨꯅ ꯃꯆꯥꯅꯤꯄꯥꯒꯤ ꯃꯧ ꯑꯣꯏꯅ ꯐꯖꯅ ꯂꯨꯍꯣꯡꯕꯤꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯄꯥꯝꯅ ꯆꯥꯈ꯭ꯔꯦ To like, share, and subscribe.